ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯇꯦꯟꯁꯨꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯆꯍꯤ 12 ꯁꯨꯕꯁꯤꯡ ꯑꯗꯨ ꯆꯦꯟꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯕꯗꯨ ꯆꯟꯆꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯇꯥꯔꯣꯏ ꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯀꯩꯅꯣ ꯆꯟꯆꯟ, ꯁꯥꯟꯅꯕ ꯂꯥꯛꯑꯒ ꯅꯪꯗꯤ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ, ꯌꯦꯡꯉꯒꯗ ꯂꯩ, ꯈꯔ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣꯃꯤ"꯫ ꯆꯟꯆꯟ ꯃꯉꯛꯇꯣ ꯍꯥꯏꯔꯒ, "ꯊꯣꯏ, ꯑꯩ ꯁꯥꯟꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯗꯣ ꯁꯥꯟꯅꯕ ꯍꯩꯒꯗꯕ ꯃꯥꯟꯗꯦ, ꯅꯣꯏ ꯑꯗꯨꯝ ꯁꯥꯟꯅꯧ, ꯑꯩ ꯌꯦꯡꯒꯦꯕ"꯫ "ꯑꯁ, ꯁꯥꯟꯅꯕ ꯆꯠꯁꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗꯒꯤ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯑꯦ, ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ, ꯌꯦꯡꯉꯒꯗ ꯂꯩ, ꯕꯤꯠ ꯌꯥꯝꯅ ꯌꯥꯎꯗꯦꯕꯣ ꯅꯪꯁꯤꯗꯤ"꯫ ꯆꯟꯆꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩ ꯅꯠꯇꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ"꯫ "ꯃꯥꯏꯗꯤ ꯑꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯗꯕꯅꯤ, ꯃꯈꯣꯏꯅꯤ ꯀꯩꯅꯣ, ꯅꯪꯒꯁꯨ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦꯕ, ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏ ꯆꯟꯆꯟꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯏ꯫ ꯆꯟꯆꯟꯁꯨ ꯃꯨꯛꯂꯒ, "ꯑꯁ ꯊꯣꯏ, ꯅꯣꯏ ꯑꯗꯨꯝ ꯁꯥꯟꯅꯧ ꯍꯥꯏꯕ, ꯑꯩ ꯍꯩꯇꯦ ꯍꯥꯏꯕ, ꯑꯩꯅ ꯍꯩꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕ"꯫ "ꯑꯁ, ꯍꯩꯇꯦꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯝꯇ ꯍꯩꯔꯔꯣꯏ, ꯈꯔ ꯁꯥꯟꯅꯁꯦꯕ, ꯑꯗꯨꯏꯗꯤꯅꯦ ꯁꯣꯏꯗꯅ ꯍꯩꯔꯛꯀꯅꯤ"꯫ "ꯑꯁ ꯇꯜꯂꯦꯃꯤ, ꯅꯣꯏ ꯑꯗꯨꯝ ꯁꯥꯟꯅꯧꯕ, ꯑꯩ ꯌꯦꯡꯒꯦꯕ"꯫ ꯑꯁꯨꯝꯅ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝꯅ ꯆꯟꯆꯟꯗꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯏ꯫ ꯊꯣꯏꯁꯨ ꯉꯛꯅ ꯌꯦꯡꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, "ꯑꯦ, ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣꯅꯦ, ꯅꯨꯄꯥꯗꯒ ꯃꯇꯤꯟ ꯇꯥꯈꯩ ꯌꯦꯡꯉꯗꯅ"꯫ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄ, ꯃꯁꯝ ꯆꯞ ꯌꯨꯡꯅ ꯍꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯥꯅ ꯑꯍꯩ ꯑꯁꯤꯡ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯟꯆꯟꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ, "ꯑꯁꯨꯛ ꯂꯦꯝꯅ ꯐꯖꯕ ꯆꯤꯡꯂꯦꯝꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ"꯫ ꯊꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯟꯆꯟꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ, "ꯑꯣꯏ, ꯅꯪ ꯉꯥꯎꯔꯕꯣ"꯫ ꯆꯟꯆꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯜꯂꯒ, "ꯑꯁ ꯈꯪꯉꯤꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯕꯨ ꯍꯧꯅꯕ꯭ꯔꯣ"꯫ ꯊꯣꯏ ꯁꯨꯛꯇꯣꯛꯂꯒ, "ꯅꯪꯗꯨꯗꯤ ꯍꯧꯅꯕ꯭ꯔꯕ, ꯆꯍꯤꯅ 18ꯃꯨꯛꯁꯨ ꯐꯥꯠꯇ꯭ꯔꯤ, ꯑꯗꯨꯒ ꯏꯁꯤꯁ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯒꯗꯤ ꯈꯟꯕ ꯍꯧꯔꯤꯅꯦ. ꯑꯣꯏ, ꯏꯔꯥꯡ ꯌꯥꯝ ꯐꯅꯨꯀꯣ, ꯅꯧꯅ ꯈꯠꯄꯁꯦ ꯀꯥꯟꯅꯗꯕꯅꯤ, ꯄꯨꯟꯁꯤ ꯃꯥꯡꯉꯦ ꯍꯥꯏꯅꯕꯅꯤꯀꯣ ꯅꯨꯄꯤ"꯫ ꯆꯟꯆꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ, "ꯏꯁ, ꯑꯩꯕꯨ ꯈꯠꯄ꯭ꯔꯅꯦ, ꯑꯩꯕꯨ ꯏꯔꯥꯡ ꯇꯧꯕ꯭ꯔꯅꯦ, ꯅꯨꯄꯥꯗ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛ ꯏꯔꯥꯡ ꯍꯩꯕꯤꯅꯤ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯂꯥꯟꯗ꯭ꯔꯣ ꯊꯣꯏ"꯫ "ꯍꯩꯈ꯭ꯔꯦꯗꯀꯣ ꯈꯨꯝꯕꯗꯤ ꯏꯕꯦꯝꯃ, ꯍꯩ, ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯔꯁꯨ ꯅꯪꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕꯅꯤ, ꯃꯤꯠꯌꯦꯡꯗꯣ ꯆꯨꯝꯗꯦ ꯈꯪꯉꯕ, ꯏꯔꯥꯡ ꯃꯤꯠꯌꯦꯡꯅꯦ ꯅꯪꯒꯤꯗꯣ"꯫ "ꯑꯁ ꯊꯣꯏ, ꯍꯅꯨꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪ, ꯑꯍꯜ ꯌꯥꯝ ꯁꯥꯏ, ꯊꯥ ꯈꯛꯇꯪ ꯈꯦꯠꯅꯔꯒ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕꯩ ꯃꯑꯣꯡꯗꯒ ꯌꯥꯝ ꯉꯥꯡꯉꯤ. ꯁꯥꯟꯅꯕ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯔꯥꯡ ꯇꯝꯕꯤꯔꯦꯅꯅꯦ, ꯅꯣꯏ ꯅꯕꯨꯡ ꯃꯤꯠ ꯂꯥꯎꯕꯗꯨꯅ ꯆꯩꯔꯛꯄ ꯁꯣꯏꯔꯣꯏ ꯑꯩ"꯫ ꯆꯟꯆꯟ ꯁꯨꯛꯇꯣꯛꯂꯒ, "ꯋꯥꯍꯩꯗꯅ ꯏꯕꯨꯡ ꯀꯥꯏꯅ, ꯑꯣꯏ ꯅꯪꯁꯨꯅꯦ, ꯑꯩꯒꯤ ꯏꯕꯨꯡꯗ ꯂꯣꯟꯅ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯗꯣ ꯈꯪꯉꯤꯀꯣ ꯑꯩ"꯫ ꯊꯣꯏ ꯅꯣꯛꯂꯒ, "ꯏꯁ, ꯅꯨꯄꯥ ꯐꯖꯕ ꯎꯔꯗꯤ ꯈꯔ ꯏꯔꯥꯡ ꯇꯧꯁꯤꯟꯅꯗꯗꯤ ꯀꯩꯅꯣ, ꯅꯕꯨꯡ ꯑꯣꯏꯔꯁꯨ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯈꯪꯉꯕ"꯫ ꯆꯟꯆꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, "ꯑꯩꯉꯣꯟꯗꯅ ꯍꯩꯄꯥ ꯁꯤꯡꯉꯤꯕ, ꯑꯗꯨꯒ ꯃꯥꯗꯤ ꯏꯔꯥꯡꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣꯕ, ꯉꯥꯎꯕꯤꯔꯅꯨꯀꯣ, ꯏꯕꯨꯡꯗꯣ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ, ꯍꯩꯅꯨ ꯇꯔꯦꯡ ꯅꯪꯅ ꯑꯃꯨꯛ ꯁꯨꯝꯍꯠꯂꯒ ꯅꯪꯒꯤ ꯑꯣꯏꯗꯣꯏ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ, ꯏꯁꯤꯁ ꯏꯅꯝꯃꯒꯁꯨ ꯑꯣꯏꯅꯤꯡꯉꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ"꯫ ꯊꯣꯏ ꯃꯈ꯭ꯋꯥꯡꯒ ꯑꯗꯨꯝ ꯃꯦꯠꯂꯒ ꯁꯥꯎꯔꯥꯡꯅꯅ, "ꯏꯁ, ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯝꯃ ꯌꯥꯝꯅ ꯑꯣꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯉꯗꯅ, ꯍꯣ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯕꯤ ꯆꯥꯟꯅꯕꯤ ꯃꯔꯨꯞꯅꯤ, ꯀꯥꯏꯅꯅꯤꯡꯗꯗꯨꯅ ꯁꯨꯝ ꯑꯣꯏꯕꯤꯒꯦ ꯈꯟꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤꯀꯣ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ"꯫ ꯆꯟꯆꯟ ꯅꯣꯛꯂꯒ, "ꯏꯁ, ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤ ꯏꯕꯦꯝꯃ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ,
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯑꯩꯗꯤꯅꯦ ꯆꯠꯈꯤꯗꯧ ꯂꯩꯔꯦ ꯍꯥꯏꯖꯔꯤꯕ ꯋꯥ ꯊꯩꯗꯣꯛꯅꯕ ꯇꯧꯔꯛꯀꯅꯨ ꯏꯕꯨꯡꯗꯣ ꯅꯪꯅ ꯅꯇꯤꯟ ꯇꯥꯈꯩ ꯄꯥꯝꯕꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯊꯣꯏ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯆꯨꯝꯕ ꯊꯛ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯅꯤꯡꯅ ꯃꯥꯂꯦ ꯅꯣꯛꯊꯣꯔꯛꯏ ꯆꯟꯆꯟ ꯐꯩꯔꯞ ꯌꯦꯡꯂꯒ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯨꯝꯅꯤ ꯅꯨꯄꯤꯅꯦꯅ ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯃꯌꯥꯒꯁꯨ ꯍꯤꯒꯠꯇꯅ ꯇꯧꯔꯤ 이베마 야레 아이부 가ям 이까이 비키게 하이노 독비로 따바금 세tre 이마이세 이까이 만드는 강상강리 파기 더보니 이베마 아이기 이붕도 낭기 각다 오현도이니 그래서 와르는 아이기 이붕나 낭 빰바 빰다바 마토다데 마찰 아이나 빰디 이남마 톡 오헬레 로이리 까이노 아스tom나 강나리ngay talak aduda khanghaudana nupa amana kaigumba amta anido wari sanarambadagi kanano khanduna mamaidu ngangliba khonjel tamna leithorakpani adubu chanchandi maya amuka khredo mataw aduda thoi moli moli sonjai maya se khuting ama pairaga tin yarubana phadoirani aiba chanchan nokmi mathamoida khanjai ꯂꯥꯞꯅ ꯌꯦꯡꯕꯗꯒꯤꯗꯤ ꯅꯛꯅ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯗꯨꯝ ꯔꯥꯁꯤ ꯂꯩꯕ ꯍꯦꯜꯂꯝꯃꯤꯅ ꯀꯔꯤ ꯂꯥꯏꯅ ꯁꯦꯝꯂꯛꯄꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩ ꯄꯨꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯝꯀꯧ ꯀꯧꯔꯛꯏ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯆꯟꯆꯟ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯌꯥꯅꯤꯌꯦ ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯒꯗꯕꯅꯦꯕ ꯑꯗꯣ ꯈꯪꯗꯣꯛ ꯈꯥꯏꯗꯣꯛꯅꯕꯗ ꯃꯤ ꯈꯔ ꯋꯥꯠꯂꯤ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯊꯣꯏꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯦꯀꯨ ꯂꯨꯠꯄꯤ ꯁꯥꯟꯅꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯥꯗꯤ ꯌꯥꯎꯗꯕꯅꯤ ꯃꯥ ꯑꯣꯏꯅ ꯌꯥꯎꯍꯜꯂꯣ ꯌꯥꯎꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯏꯆꯟ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯆꯟꯆꯟꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯆꯟꯆꯟ ꯀꯧꯏ ꯃꯤꯡ ꯑꯗꯨꯝ ꯀꯧ ꯑꯩꯒꯤꯅ ꯀꯣꯔꯧ ꯀꯧꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯧꯒꯗꯧꯔꯤ ꯃꯌꯥꯝ ꯉꯥꯏꯅ ꯍꯧꯔꯤ ꯆꯟꯆꯟ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯀꯩꯝꯇ ꯍꯩꯇꯕ ꯑꯩꯅ ꯑꯁ ꯍꯣꯏꯗꯦꯍꯦ ꯑꯁꯨꯛ ꯐꯕ ꯇꯟꯖꯥ ꯑꯃ ꯐꯪꯉꯁꯤꯗꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯊꯣꯏ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯏꯜꯂꯒ ꯃꯁꯤꯗꯤ ꯏꯀꯥꯏ ꯌꯥꯝꯅ ꯈꯪꯉꯛꯀꯗꯕ ꯃꯥꯟꯗꯦꯅ ꯁꯣꯝꯗ ꯆꯟꯆꯟ ꯇꯞꯅ ꯀꯣꯔꯧ ꯑꯩꯗꯤ ꯁꯥꯟꯅꯕꯁꯦ ꯁꯨꯝ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯁꯥꯟꯅꯕꯗꯤ ꯍꯩꯇꯦ ꯍꯣꯔꯦꯟ ꯁꯣꯏꯔꯗꯤ ꯀꯝꯗꯧꯅꯤ ꯀꯣꯔꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯕꯗ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯆꯟꯆꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯍꯜꯂꯣ ꯍꯅꯨꯕꯔꯣ ꯍꯥꯏꯁꯦ ꯀꯣꯔꯧ ꯆꯟꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯃꯤꯡꯒ ꯀꯧꯔꯛꯄꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯜꯂꯝꯒꯗꯕ ꯃꯥꯟꯕ ꯆꯍꯤꯕꯨꯗꯤ ꯍꯟꯗꯛ 18 ꯁꯨꯗꯣꯏꯅꯤ ꯑꯣ ꯑꯩꯗꯤ 15 ꯁꯨꯔꯦ ꯗꯗꯥꯔ ꯀꯩꯅꯣꯃ ꯍꯥꯞꯄꯣ ꯁꯨꯝ ꯃꯤꯡꯒꯧꯗꯣ ꯐꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯆꯟꯆꯟꯗꯤ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯈꯔꯒ ꯄꯥꯝꯖꯕꯒ ꯗꯗꯥ ꯀꯧ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯕꯨ ꯍꯔꯥꯎꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯇꯞꯂꯤ ꯈꯨꯝꯂꯛꯏ ꯍꯣꯏꯗꯥ ꯀꯣꯔꯧ ꯅꯣꯛꯂꯒ ꯇꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯐꯔꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯄꯤꯒꯅꯤ ꯀꯩꯁꯨ ꯋꯥꯒꯅꯨꯗ ꯆꯟꯆꯟ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯣꯜꯂꯒ ꯊꯣꯛꯄ ꯂꯥꯛꯆꯔꯁꯅꯤ ꯃꯥꯅꯕꯨ ꯇꯥꯛꯄꯤꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯑꯅꯤ ꯆꯪꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯗ ꯊꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ ꯆꯟꯆꯟ ꯊꯦꯡꯉꯦ ꯌꯨꯝꯗ ꯍꯟꯕꯗ ꯌꯧꯔꯅꯤꯌꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯟꯆꯟꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯥꯟꯅꯕ ꯌꯥꯎꯕ ꯑꯣꯏꯕꯅ ꯑꯃꯨꯛꯇꯣꯏꯕ ꯍꯨꯃꯥꯡꯒ ꯂꯨꯞꯈꯩ ꯍꯦꯛ ꯁꯥꯟꯅꯔꯦꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯤ ꯄꯣꯠꯅꯤ ꯊꯣꯏ ꯁꯤꯅ ꯑꯔꯣꯏꯕꯅꯤ ꯉꯥꯛꯇꯪꯈꯛ ꯉꯥꯏꯌꯣꯕ ꯄꯦꯜꯂ ꯄꯣꯠꯅꯤ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯆꯟꯆꯟꯅ ꯑꯁ ꯃꯝꯃꯦꯅꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯁꯣꯏꯗꯅ ꯆꯩꯔꯅꯤ ꯑꯩꯕꯨ ꯏꯕꯨꯡ ꯁꯥꯐꯕꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯍꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯏꯆꯦ ꯁꯦꯛꯄꯤ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯆꯩ ꯄꯥꯏꯔꯒ ꯉꯥꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯔꯧ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯆꯟꯆꯟꯅ ꯃꯌꯥꯏ ꯂꯩꯀꯥꯏꯅꯤꯗ ꯀꯣꯔꯧ ꯑꯣ
ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯁꯤ ꯂꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏ ꯐꯥꯎꯗꯣꯏꯅꯤ ꯊꯤꯟꯕꯤꯔꯝꯃꯒꯦ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯅꯣꯏ ꯑꯅꯤꯇꯪ ꯍꯟꯕꯗꯣ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕ ꯂꯦꯝꯕ ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯇꯨꯡꯒ ꯃꯥꯡꯒ ꯊꯥꯔꯒ ꯆꯠꯄ ꯍꯧꯏ ꯊꯣꯏ ꯇꯞꯅ ꯅꯆꯤꯟꯗꯣ ꯈꯔ ꯀꯥꯡꯉꯨꯅꯤ ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯁ ꯀꯔꯤ ꯋꯥꯔꯤ ꯁꯥꯖꯤꯟꯗꯣꯏꯅꯣ ꯅꯨꯄꯥꯁꯤꯗ ꯀꯩꯀꯩꯅꯣ ꯄꯪꯍꯪꯗ ꯍꯪꯖꯤꯟꯒꯗꯕ ꯑꯁꯨꯝꯅ ꯁꯣꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯅ ꯁꯝ ꯈꯔ ꯇꯦꯟꯕꯤ ꯅꯪꯕꯨꯗꯤ ꯅꯍꯥꯟꯈꯩ ꯎꯔꯦ ꯁꯥꯟꯅꯕ ꯑꯗꯣ ꯁꯝ ꯈꯔ ꯁꯥꯡꯕꯤ ꯅꯪꯗꯤ ꯐꯝꯕꯇꯪ ꯎꯏ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯁꯥꯟꯅꯕꯒ ꯌꯥꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯅꯨꯃꯤꯠꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯊꯣꯛꯂꯛꯂꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯀꯣꯔꯧꯅ ꯑꯁ ꯏꯇꯥꯎ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯃꯤ ꯑꯉꯥꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯊꯣꯏ ꯀꯧꯏ ꯑꯗꯨꯒ ꯁꯝ ꯁꯥꯡꯕꯤꯁꯤꯅ ꯆꯟꯆꯟ ꯃꯥꯁꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯔꯛꯄ ꯑꯗꯨꯒꯤ ꯆꯥꯕ ꯇꯨꯝꯅꯅꯕ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕꯖꯥꯠꯅꯤ ꯅꯥꯎꯕ ꯅꯣꯛꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯀꯣꯔꯧ ꯆꯟꯆꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯅꯥꯎꯕ ꯑꯃꯗꯤ ꯊꯣꯏꯕꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯉꯥꯡꯁꯦ ꯏꯀꯥꯏꯔꯦ ꯍꯥꯏꯕꯒꯨꯝ ꯑꯅꯤꯗꯨꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯄꯗꯨ ꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏ ꯃꯈꯅꯥꯎꯗꯣ ꯑꯃꯨꯛꯇꯪ ꯁꯦꯝꯂꯒ ꯀꯣꯔꯧꯗ ꯃꯤꯠꯌꯦꯡ ꯊꯝꯂꯗꯨꯅ ꯍꯪꯂꯛꯏ ꯑꯇꯩ ꯅꯃꯥꯟꯅꯕ ꯍꯥꯏꯗꯣꯏꯔꯣ ꯃꯣꯏ ꯑꯅꯤꯕꯨꯗꯤ ꯑꯗꯨꯝ ꯎꯈ꯭ꯔꯦ ꯑꯗꯣ ꯀꯣꯔꯧ ꯍꯥꯏꯕ꯭ꯔꯥ ꯅꯪꯗꯤ ꯁꯥꯟꯅꯕ ꯁꯨꯛꯎ ꯎꯗꯦ ꯉꯁꯤ ꯈꯛꯇ ꯎꯏ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤꯔꯣ ꯀꯣꯔꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯏꯅꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯆꯥꯅꯤ ꯑꯣ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯁꯤ ꯅꯣꯡꯃꯇ ꯎꯗꯦꯅ ꯉꯁꯤꯈꯛ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯀꯣꯔꯧ ꯅꯣꯛꯂꯒ ꯅꯠꯇꯦꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯤꯔꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ ꯉꯔꯥꯡ ꯈꯛꯇ ꯌꯨꯝꯁꯤꯗ ꯍꯟꯖꯔꯛꯄꯗ ꯉꯥꯏꯔꯤ ꯁꯥꯟꯅꯕ ꯄꯥꯝꯖꯕꯅꯤꯅ ꯏꯃꯥꯟꯅꯕꯈꯩ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯣ ꯑꯩꯗꯤ ꯃꯤꯔꯝ ꯃꯆꯥꯔꯥꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯅꯪꯗꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯍꯌꯦꯡꯈꯩ ꯑꯗꯨꯝ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯣ ꯊꯣꯔꯛꯀꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯣ ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯡꯒꯦ ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯏꯁ ꯆꯠꯂꯣꯍꯦ ꯑꯉꯥꯡ ꯏꯍꯣꯏ ꯑꯣꯏꯈꯩ ꯈꯥꯏꯕꯤꯒ ꯇꯧꯔꯗꯅ ꯅꯃꯥꯏꯗꯨꯗ ꯈꯨꯅꯝꯁꯤꯅ ꯁꯦꯠꯆꯤꯜꯂꯛꯇꯅ ꯇꯨꯠ ꯊꯣꯏꯕ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯏꯁ ꯌꯥꯝ ꯑꯍꯜꯂꯣ ꯂꯩꯁꯥꯕꯤ ꯌꯥꯝꯅ ꯁꯥꯖꯅꯤꯡꯕꯤ ꯀꯥꯡꯕꯨꯗꯨꯅꯤꯅꯦ ꯏꯔꯥꯡꯗꯤ ꯃꯥꯅꯕꯨ ꯍꯦꯟꯖꯤꯜꯂꯛꯏ ꯅꯥꯎꯕꯅ ꯑꯁ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯣꯡꯃꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇ ꯈꯥꯏꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕꯁꯤ ꯃꯉꯥꯏ ꯈꯔ ꯐꯥꯖꯤꯜꯂꯣ ꯅꯃꯥꯟꯅꯕꯗꯣ ꯍꯦꯔꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕꯒ ꯇꯥꯍꯟꯗꯅ ꯅꯆꯠꯇꯨꯅ ꯍꯥꯏꯕꯅꯤ ꯏꯁ ꯉꯁꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯀꯔꯤ ꯏꯆꯠ ꯀꯔꯤ ꯏꯌꯣꯡ ꯈꯪꯉꯤꯕ ꯍꯥꯏꯌꯨꯅꯦ ꯊꯣꯏꯅ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯆꯟꯆꯟꯅ ꯊꯠꯂꯒ ꯊꯣꯏ ꯌꯥꯔꯦ ꯆꯪꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯦꯡꯉꯤ ꯅꯣꯏ ꯆꯦꯅ ꯐꯨꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯂꯩꯔꯅꯨ ꯏꯁ ꯃꯤꯒꯤ ꯃꯤꯆꯪꯗ ꯆꯪꯉꯤꯅꯦ ꯅꯪꯁꯨ ꯑꯁ ꯄꯦꯜꯂꯦꯍꯦ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯊꯣꯏꯕꯅ ꯀ꯭ꯋꯥꯛꯂꯩ ꯒꯥꯏꯅ ꯊꯣꯟꯕꯅ ꯄꯛꯆꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯊꯥꯖꯗꯅ ꯊꯣꯏ ꯈꯨꯗꯣꯝ ꯕꯤꯁꯤꯡꯂꯒ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯃꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ ꯈꯪꯅꯤꯅ ꯅꯕꯨꯡꯗ ꯇꯥꯛꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯗꯨ ꯐꯤꯡꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯌꯥꯝ ꯀꯦꯁꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯆꯟꯆꯟ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯔꯣ ꯀꯞ ꯁꯞꯀ ꯌꯥꯝ ꯇꯧꯋꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯒꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯏꯀꯦ ꯀꯦꯔꯒ ꯂꯩꯖꯕꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯗꯕ ꯏꯃꯥꯟꯅꯕꯤꯅꯤ ꯅꯪꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯌꯧꯗꯣꯔꯦ ꯗꯥꯀꯣꯔꯧ ꯇꯨ ꯑꯥꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯊꯣꯡꯒꯥꯜ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯊꯣꯡꯒꯥꯜ ꯆꯪꯐꯝꯁꯤꯗ ꯑꯇꯩ ꯐꯖ ꯐꯖꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯂꯐꯣꯏ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯔꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯐꯣꯏ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏ ꯑꯗꯨꯅ ꯏꯪꯈꯣꯜꯗꯁꯨ ꯂꯐꯨ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯏ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯂꯐꯨ ꯄꯥꯝꯕꯤ ꯊꯥꯗꯣꯏꯗ ꯇꯧꯏ ꯑꯁ ꯅꯣꯏ ꯏꯃꯥꯁꯨ ꯌꯥꯏꯅꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯃꯥꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯂꯐꯨ ꯄꯥꯝꯕꯤꯒ ꯅꯨꯡꯁꯤꯅꯔꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯛꯅꯔꯤꯅꯤ ꯅꯣꯡꯃ ꯇꯟꯖꯥ ꯐꯪꯕꯗ ꯀꯣꯏꯊꯣꯔꯛꯀꯦ ꯏꯃꯥꯒꯤ ꯂꯐꯣꯏ ꯊꯤꯟꯕ ꯅꯥꯎꯕ ꯈꯧꯇꯦꯝꯅꯒ
ꯌꯥꯝꯅ ꯇꯤꯟꯅꯗꯣꯔꯦꯗ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯇ ꯍꯋꯥꯏ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯊꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥꯍꯩꯗ ꯐꯥꯎꯕ ꯄꯟꯈꯤꯗ꯭ꯔꯦ ꯌꯥꯏꯅꯦ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯅꯤ ꯀꯣꯔꯧ ꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯋꯥꯡꯕꯅꯤꯅ ꯚꯥꯞ ꯌꯥꯝꯅ ꯐꯕ ꯍꯧꯔꯛꯑꯕ ꯆꯟꯆꯟꯗꯤ ꯑꯗꯨꯃꯥꯏꯅꯒ ꯂꯛꯅꯁꯜꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯈꯤꯕ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯕꯗ ꯀꯣꯔꯧꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯍꯧꯔꯣꯀꯣ ꯍꯌꯦꯡ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯠꯄ ꯍꯧꯔꯨꯕꯗ ꯆꯟꯆꯟꯗꯨ ꯇꯨꯡ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯀꯣꯔꯧꯕꯨ ꯇꯥꯟꯅꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯩ ꯇꯟꯖꯥꯅꯕꯨ ꯆꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯌꯦꯡꯂꯛꯂꯤꯕꯅꯣ ꯀꯣꯔꯧꯁꯨ ꯍꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯟꯆꯟ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯃꯤꯆꯥꯅꯔꯦꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯨꯠ ꯂꯩꯊꯣꯛꯅꯩ ꯆꯟꯆꯟ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯕꯨꯡ ꯑꯗꯨ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯀꯤꯔꯞ ꯌꯦꯡꯖꯔꯛꯏ ꯃꯕꯨꯡ ꯈꯥꯕꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯄ ꯅꯪꯁꯦ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯃꯇꯥꯒꯨꯝ ꯆꯩ ꯑꯗꯨ ꯊꯥꯡꯒꯠꯂꯛꯏ ꯆꯟꯆꯟ ꯃꯈꯨꯠ ꯑꯗꯨꯅ ꯈꯜꯂꯒ ꯇꯥꯆꯧ ꯑꯩ ꯍꯌꯦꯡꯈꯩ ꯇꯧꯔꯔꯣꯏꯕ ꯁꯣꯏꯈ꯭ꯔꯦꯕ ꯉꯁꯤꯗꯣ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯈꯥꯕ ꯆꯟꯆꯟꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯀꯜꯂꯒ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯠꯇꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣꯕ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤꯅꯦ ꯍꯥ ꯆꯟꯆꯟ ꯑꯅꯥꯕ ꯃꯐꯝ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯒ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ ꯏꯃꯥ ꯇꯥꯆꯧꯁꯦ ꯑꯝꯇ ꯈꯥꯝꯃꯣꯕ ꯑꯩ ꯁꯤꯗꯣꯔꯦꯕ ꯈꯥꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛ ꯈꯛꯇꯪ ꯀꯟꯕꯗ ꯉꯥꯏꯔꯤ ꯁꯤꯗꯧꯔꯦ ꯀꯥꯏꯅ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯤꯃꯦ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯩ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯟꯆꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯔꯒ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯖꯕꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯏꯆꯜꯅꯤꯅꯦ ꯅꯪꯅ ꯇꯨꯕꯨꯝ ꯅꯥꯝꯃ ꯑꯃ ꯍꯦꯛ ꯁꯣꯛꯄꯗ ꯏꯕꯨꯡ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯊꯪꯗꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯒꯅꯨꯀꯣ ꯆꯟꯆꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯣꯏꯕ ꯇꯥꯆꯧ ꯉꯁꯤ ꯈꯛꯇꯪ ꯁꯣꯏꯕꯕꯨ ꯃꯤꯑꯣꯏꯕꯕꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯉꯁꯤꯇꯪꯕꯨ ꯍꯥꯏꯗꯅ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯨꯝ ꯁꯣꯏꯖꯜꯂꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯁꯣꯏꯕꯗ ꯆꯦꯛꯁꯤꯟꯍꯧꯗꯕ ꯌꯥꯗꯦꯅꯦ ꯅꯪꯕꯨ ꯍꯣꯏꯕ ꯇꯥꯆꯧ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯦꯗꯅ ꯐꯔꯦ ꯆꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯔꯅꯨꯀꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯃꯥꯗꯣ ꯌꯦꯅꯈꯥꯗ ꯇꯨꯁꯤꯜꯂꯦꯅ ꯃꯈꯣꯡ ꯈꯣꯡꯕꯤꯗꯣ ꯕꯣꯝꯃꯨꯛ ꯆꯥꯎꯍꯧꯔꯕꯅꯤ ꯆꯟꯆꯟ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯍꯥꯟꯅꯒꯤ ꯈꯔꯒ ꯆꯥꯎꯔꯒ ꯂꯩꯕꯒ ꯐꯖꯔꯝꯃꯅꯤ ꯊꯥꯡꯕꯕꯨ ꯉꯝꯃꯤ ꯖꯥꯠꯂꯣ ꯑꯝꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡ ꯃꯥꯅ ꯍꯦꯛ ꯃꯉꯥꯎ ꯊꯤꯃꯟꯗꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯩꯁꯦ ꯁꯥꯊꯤꯕ ꯃꯕꯨꯡ ꯑꯃ ꯍꯦꯛ ꯑꯣꯏꯍꯜꯂꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯍꯣ ꯆꯟꯆꯟ ꯍꯥꯏꯕꯤ ꯇꯥꯕ꯭ꯔꯣ ꯈꯥꯕ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣ ꯂꯥꯎꯔꯤꯁꯦ ꯍꯥꯏꯅ ꯊꯣꯔꯛꯏ ꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯅꯤ ꯁꯤ ꯈꯪꯉꯕ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯆꯟꯆꯟꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯊꯣꯏ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯒ ꯑꯁ ꯅꯨꯄꯤꯅꯕꯨ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯗꯤ ꯄꯨꯝꯗ꯭ꯔꯤꯕꯣ ꯉꯔꯥꯡꯗꯣ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅꯤ ꯀꯩꯗꯧꯔꯦ ꯉꯁꯤꯅ ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯔꯦ ꯊꯣꯏ ꯃꯆꯤꯟꯗꯣ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯂꯒ ꯏꯁ ꯆꯠꯄꯅ ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯅ ꯀꯣꯏꯍꯧ ꯍꯧꯔꯒ ꯑꯩꯅ ꯃꯥꯡꯍꯟꯕ ꯑꯩꯅ ꯄꯪꯀꯧꯗ ꯀꯧꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯗꯅ ꯑꯩꯁꯤꯕꯨ ꯊꯧ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯗꯧꯅ ꯀꯩꯅꯣ ꯅꯪꯅ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯃꯔꯤ ꯍꯥꯏꯗꯔꯛꯏꯗꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯌꯣ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯆꯣ ꯍꯧꯗꯣꯛꯑꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨꯒꯅꯦ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯍꯦ ꯏꯆꯟꯅꯨꯄꯤ ꯂꯥꯏ ꯅꯪꯁꯨ ꯐꯨꯒꯗꯧꯔꯤꯕꯅꯤ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯈꯜꯗꯣ ꯌꯧꯈꯩ ꯁꯥꯒꯠꯂꯒ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯈꯥꯕ ꯉꯛꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯏꯗꯨꯅ ꯐꯨꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯔꯥꯎꯔꯕꯣ ꯅꯪꯕꯣ ꯁꯨꯝ ꯅꯪꯅ ꯂꯨꯅ ꯈꯟꯕꯤꯕꯗꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯈꯥꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯗꯨ ꯂꯩꯅ ꯍꯥꯏꯔꯛꯏ ꯃꯁꯦ ꯏꯔꯥꯡ ꯄꯨꯕ ꯋꯥꯍꯩ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯌꯦꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯕ ꯅꯪ ꯅꯪꯁꯨ ꯏꯆꯜꯅꯤ ꯑꯗꯨꯅꯅꯦ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ
ꯂꯨꯅ ꯇꯧꯕꯁꯤꯗꯅꯦ ꯊꯥꯛ ꯋꯥꯡꯒꯦ ꯀꯥꯏꯅ ꯈꯟꯒꯅꯨ ꯅꯪ. ꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯅꯥꯒ ꯂꯣꯏ ꯇꯠꯂꯅꯤ ꯊꯥꯗꯣꯛꯑꯣꯃꯦ. ꯍꯦ ꯇꯥꯆꯧꯀꯣ ꯅꯪ ꯀꯥꯏꯗꯤ ꯅꯪꯅ ꯍꯟꯕ꯭ꯔꯣ ꯍꯥ? ꯑꯩ ꯂꯥꯜꯂꯤꯕ ꯇꯥꯆꯧ. ꯇꯟꯖꯥꯗꯨꯗ ꯆꯟꯆꯟꯁꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯊꯣꯔꯛꯂꯒ ꯑꯁ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯃꯒ ꯀ꯭ꯋꯥꯛ ꯂꯥꯕ ꯑꯃꯒ ꯆꯥꯏꯅꯔꯝꯃꯤꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯈꯠꯅꯐꯝ ꯂꯩꯇ꯭ꯔꯕꯣ? ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩꯌꯦ. ꯊꯣꯏꯅ ꯏꯁ ꯍꯧꯖꯤꯛꯇ ꯏꯊꯦꯡ ꯊꯦꯡꯅ ꯍꯧꯒꯠꯂꯛꯑꯒ ꯂꯥꯟꯖꯗꯕꯒ ꯁꯥꯗꯅ ꯀꯌꯥꯗ ꯃꯥꯜꯂꯤꯅꯣ ꯌꯦꯡꯎꯅꯦ ꯏꯀꯥꯏꯖꯩ ꯀꯥꯏ. ꯈꯥꯕ ꯅꯣꯛꯂꯒ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯐꯖꯅ ꯍꯩꯔꯤꯅꯤ ꯏꯆꯜꯁꯦ. ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯕꯣ. ꯊꯣꯏ ꯉꯛꯅ ꯑꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯤꯆꯪꯅꯤꯅ. ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯤ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯔꯣ? ꯀꯩꯅꯣ ꯏꯅꯝꯃꯒꯤ ꯆꯪꯉꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯌꯦꯡꯋꯥꯏ? ꯏꯆꯜꯅꯅꯦ ꯃꯥꯡ ꯊꯥꯔꯒ ꯆꯪꯗꯣꯏꯅꯤ. ꯑꯩ ꯅꯨꯄꯤꯅ ꯍꯦꯜꯂꯟ ꯌꯥꯄꯣꯠꯇꯦ. ꯑꯗꯨꯏꯗꯤ ꯃꯅꯝ ꯑꯗꯨ ꯇꯠꯀꯩ ꯐꯨꯔꯦꯗꯅ. ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯝ ꯌꯥꯝ ꯇꯠꯇꯧꯔꯤꯅ. ꯀꯔꯤꯕ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯈꯥꯕ ꯈꯨꯗꯣꯝꯕꯤꯗꯣ ꯊꯤꯜꯂꯒ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯃꯦ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯃꯅꯝ ꯌꯥꯝ ꯄꯣꯜꯂꯅꯤ ꯐꯨꯕꯤꯃꯟꯗꯅ ꯍꯥꯏꯖꯔꯤꯕ. ꯆꯟꯆꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦꯕꯣ. ꯍꯥꯏ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯅ. ꯆꯠꯈ꯭ꯔꯄꯣꯠꯅꯤ ꯒꯟꯖꯥ ꯊꯛꯄ ꯍꯅꯨꯕꯗꯨꯒ ꯂꯣꯏꯅꯃꯟꯗꯅꯅꯦ ꯅꯪꯁꯨ ꯍꯩꯖꯔꯛꯆꯅꯤ. ꯏꯁ ꯍꯩꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯖꯍꯧꯏ. ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ. ꯆꯟꯆꯟ ꯁꯨꯛꯇꯣꯛꯂꯒ ꯊꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ ꯍꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ. ꯑꯩꯒꯤ ꯏꯕꯨꯡꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ. ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪ? ꯊꯣꯏ ꯃꯃꯤꯠꯇꯣ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯏꯁ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯏꯀꯥꯏꯗꯣꯏꯕ ꯍꯥ? ꯆꯠꯂꯣꯍꯦ. ꯑꯩ ꯆꯥꯎꯗ ꯆꯥꯎꯈꯤꯁꯅꯨ ꯂꯩꯁꯥꯕꯤ ꯐꯥꯗ ꯐꯥꯈꯤꯁꯅꯨ. ꯅꯕꯨꯡꯁꯦ ꯐꯥꯔꯒ ꯅꯝꯗꯅ ꯂꯩꯁꯤꯟꯗꯣꯏꯅꯤ. ꯑꯗꯩꯗꯤ ꯅꯅꯝꯃ ꯑꯣꯏꯔꯅꯤ. ꯑꯗꯩꯗꯤ ꯅꯪꯒꯁꯦ ꯑꯩꯅ ꯊꯕꯛ ꯃꯌꯥꯝ ꯁꯨꯍꯟꯗꯣꯏꯅꯤ. ꯑꯣꯠꯈꯥꯏꯗꯣꯏꯕ ꯈꯪꯉꯤꯗꯅ. ꯆꯟꯆꯟ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯑꯌꯥ ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃ ꯇꯧꯗꯧꯔꯤꯅ. ꯍꯥꯏꯔꯒ ꯍꯦꯟꯖꯤꯟꯕꯤ ꯃꯤꯒꯤ ꯋꯥ ꯇꯥꯗꯕꯤ ꯑꯣꯏꯗꯧꯔꯤꯅ. ꯀꯔꯤ ꯅꯨꯡꯒꯤ ꯇꯤꯟꯅꯖꯔꯨꯕ ꯏꯃꯥꯟꯅꯕꯤꯅꯣꯅ ꯈꯜꯂꯛꯑꯦ. ꯍꯣ ꯅꯪꯅ ꯇꯤꯟꯅꯅꯤꯡꯗ꯭ꯔꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯃꯔꯤ ꯃꯇꯥ ꯑꯣꯏꯅꯗꯧ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯅꯝꯐꯨꯗ ꯃꯔꯤ ꯍꯦꯛꯇ ꯌꯦꯠꯂꯗꯕꯅꯤ. ꯑꯁ ꯌꯥꯔꯦꯍꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯟꯊꯣꯏ ꯈꯣꯏꯗ ꯆꯠꯁꯦ ꯑꯌꯨꯛꯇ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯍꯪꯉꯨꯁꯦꯅ ꯍꯥꯏꯔꯝꯃꯤꯗꯣ. ꯑꯗꯨꯒ ꯅꯪꯅ ꯄꯨꯡꯈꯩ ꯇꯨꯝꯃꯒ ꯑꯩꯕꯨꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯍꯧꯒꯠꯍꯜꯂꯒ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯍꯜꯂꯤꯅꯦꯕ. ꯑꯩꯁꯤꯕꯨ ꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ. ꯑꯁ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯇꯁꯦꯡꯅ ꯋꯥꯃꯟꯈꯤꯗꯅ ꯂꯣꯏꯅ ꯀꯥꯎꯔꯨꯔꯤ. ꯃꯪꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯪꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯦ. ꯑꯁ ꯃꯪꯗꯣ ꯑꯁꯦꯡꯀꯤ ꯑꯣꯏꯅ ꯊꯣꯛꯂꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ. ꯊꯣꯏ ꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯝꯇ ꯆꯠꯂꯣ. ꯑꯩ ꯅꯨꯡꯊꯤꯟꯗꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛꯄꯨ ꯆꯠꯊꯣꯛꯎꯁꯦꯕ. ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩꯔꯝꯃꯣ. ꯑꯩꯅꯦ ꯆꯤꯟꯈꯥ ꯇꯦꯡꯊꯣꯛꯂꯒ ꯊꯣꯔꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯣꯏꯁꯨ ꯐꯝꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯊꯥꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ. ꯁꯅꯥ ꯃꯆꯨꯒꯤ ꯁꯅꯥꯔꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯦꯟꯅꯍꯧꯗꯣꯏꯅꯤꯀꯣ ꯂꯩꯁꯤꯡꯁꯦ. ꯑꯁ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯟꯆꯟꯗꯨ ꯊꯣꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯗꯨꯅ ꯃꯃꯤꯠꯀꯥꯗꯨ ꯑꯔꯩꯈꯩ ꯂꯥꯎꯊꯣꯛꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯂꯒ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ. ꯑꯦ ꯂꯨꯍꯣꯡꯕ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪ? ꯆꯟꯆꯟ ꯅꯥꯞꯄꯗ ꯊꯦꯠꯂꯤꯕ ꯅꯥꯆꯣꯝꯕꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯒ ꯑꯦ ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯄꯥꯜꯂꯒꯦ ꯏꯕꯦꯝꯃ? ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕꯒꯤ ꯃꯑꯣꯡꯗ. ꯅꯠꯇꯦ ꯑꯅꯥꯕ ꯍꯪꯉꯨꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯛꯏꯁꯦ? ꯑꯁ ꯅꯪꯁꯦ ꯉꯥꯎꯔꯦꯗꯅ. ꯉꯔꯥꯡꯒꯤ ꯍꯦꯂꯣꯏ ꯂꯥꯕꯗꯣ ꯑꯣꯛꯅꯔꯨꯕꯗꯒꯤ ꯅꯪ ꯇꯁꯦꯡꯅ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ? ꯉꯥꯎꯔꯤꯗꯤ ꯅꯪꯅꯤ. ꯀꯩꯗꯧꯔꯒꯦ ꯑꯩꯅ? ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯐꯅꯦꯛꯀ ꯁꯦꯠꯂꯗꯅ ꯑꯉꯥꯡꯕ ꯐꯨꯔꯤꯠꯀ ꯂꯤꯠꯂꯗꯅ ꯆꯤꯟꯒꯁꯤꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯅꯥꯆꯣꯝ ꯂꯩꯒ ꯆꯤꯟꯊꯗꯅ
ꯁꯤ ꯐꯤꯕꯝꯁꯤꯅ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯅꯤ. ꯅꯪꯕꯨ ꯃꯤꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ? ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯕꯤꯔꯔꯣꯏ ꯑꯉꯥꯎꯕꯤ. ꯆꯟꯆꯟ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ, ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ. ꯃꯤꯒꯤ ꯃꯈꯥꯗ ꯍꯤꯡꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯂꯥꯛꯑꯣ, ꯃꯇꯝ ꯊꯦꯡꯊꯅꯕ ꯊꯕꯛꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯏ. ꯍꯩꯃꯥ, ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃ ꯇꯧꯔꯦꯗꯅ. ꯂꯩꯅꯥꯗꯤ ꯐꯖꯔꯛꯀꯗꯧꯔꯤ. ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯂꯩꯅꯥꯅꯤ ꯅꯪꯅ ꯅꯥꯔꯤꯁꯦ. ꯏꯀꯥꯏ ꯈꯪꯗꯕꯕꯨ ꯑꯣꯏꯒꯦꯔꯥ ꯈꯪꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯥꯅꯤꯡꯕ ꯂꯩꯅꯥ ꯅꯥꯁꯅꯨ, ꯅꯋꯥ ꯂꯧꯗꯦ. ꯑꯩꯒꯤꯗꯤꯅꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯝꯖꯕ ꯃꯍꯥꯛꯇꯣ ꯐꯪꯉꯒ ꯂꯣꯏꯔꯦ, ꯈꯪꯉꯕ? ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯗꯤ ꯍꯣꯔꯦꯟ ꯁꯥꯟꯅꯕꯨꯡꯗ ꯂꯥꯛꯀꯗꯕꯅꯤ, ꯍꯧꯖꯤꯛ ꯎꯅꯗꯧꯁꯨ ꯅꯠꯇꯅ. ꯀꯅꯥꯅ ꯈꯪꯅꯤ? ꯃꯈꯥ ꯂꯩꯀꯥꯏ ꯃꯆꯥꯅꯤꯅ ꯍꯧꯖꯤꯛ ꯆꯠꯄꯗ ꯂꯝꯕꯤꯗ ꯐꯠ ꯍꯦꯛꯇ ꯊꯦꯡꯅꯔꯗꯤ ꯀꯦꯔꯒ ꯅꯥꯟꯅ ꯆꯠꯂꯤꯁꯦ ꯏꯃꯥꯏ ꯅꯠꯇ꯭ꯔꯣ? ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯦ. ꯊꯣꯏ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯄꯅꯤ, ꯆꯟꯆꯟ ꯅꯣꯛꯂꯒ. ꯁꯤꯒꯦꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒ ꯁꯤꯌꯣ. ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯗꯅ ꯁꯤꯒꯦꯒ ꯈꯜꯂꯗꯤ ꯏꯕꯦꯝꯃ, ꯁ꯭ꯋꯔꯒꯗꯒ ꯅꯪꯕꯨ ꯐꯨꯕ ꯂꯥꯛꯇꯣꯏꯅꯤ, ꯈꯪꯉꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯉꯥꯟꯊꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ, ꯏꯅꯦ, ꯏꯅꯦ ꯇꯣꯝꯕꯤ. ꯇꯥꯔꯅꯤ. ꯅꯥꯀꯣꯡ ꯕꯦꯔꯥ ꯂꯩꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤꯗꯨꯗ ꯀꯧꯔꯗꯤ ꯈꯨꯃꯥꯛꯑꯅꯤ. ꯑꯦ, ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ? ꯃꯤ ꯃꯌꯨꯝꯗꯕꯨ ꯐꯠ ꯍꯦꯛꯇ ꯆꯪꯉꯨ ꯌꯥꯕ꯭ꯔꯥ ꯑꯉꯥꯎꯕꯤ? ꯕꯦꯕꯥꯔꯅꯤ ꯊꯝꯃꯤꯁꯦ ꯑꯩꯅ, ꯈꯪꯉꯕ? ꯏꯃꯥ ꯏꯄꯦꯝꯃ, ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯤꯡꯈ꯭ꯔꯦꯗꯀꯣ. ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯏꯍꯦ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯧ ꯏꯃꯥ. ꯍꯩꯃꯥ, ꯆꯟ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯣꯟꯊꯣꯛꯅ ꯀꯦꯅ ꯂꯥꯛꯈ꯭ꯔꯦꯗ. ꯀꯣꯏꯕꯒ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ? ꯆꯟꯆꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ, ꯅꯠꯇꯦꯗ ꯏꯅꯦ, ꯁꯨꯝ ꯀꯦꯗꯕ ꯀꯨꯏꯔꯦꯅ ꯀꯦꯔꯤꯖꯥꯠꯅꯤ. ꯐꯖꯩ ꯐꯖꯩ, ꯆꯟꯅꯕꯨ ꯇꯧꯔꯗꯤꯅꯦ ꯏꯄꯛꯇ ꯍꯦꯛ ꯄꯛꯆꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯁꯨ ꯉꯔꯥꯡꯗꯒꯤ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯦ. ꯅꯣꯏ ꯂꯥꯛꯄ ꯇꯥꯟꯗꯨꯝ ꯆꯥꯅꯔꯦ. ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ, ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯐꯦꯠꯇ ꯀꯥꯔꯨꯒꯦ. ꯍꯣꯏꯅꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯆꯪꯉꯁꯤ ꯂꯥꯎꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ. ꯉꯥꯟꯊꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯪꯁꯤꯜꯂꯛꯏ. ꯏꯁꯤꯁꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯅꯤꯗꯨ ꯇꯞꯅ ꯐꯝꯊꯩ. ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯅꯥꯔꯦ ꯁꯥꯗꯅ ꯀꯩꯝꯇ ꯀꯦꯗ꯭ꯔꯕꯅꯤꯅ ꯃꯁꯛꯁꯦ ꯐꯖꯔꯦ. ꯊꯣꯏꯅ, ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯉꯥꯟꯊꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯁꯥꯍꯨꯝ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯆꯩꯔꯛꯏ. ꯃꯤꯅꯥꯏꯁꯤꯡꯁꯤꯗꯤ ꯃꯤꯍꯨꯟꯒꯁꯦ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯩꯍꯦ. ꯑꯦ, ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯅꯥꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ. ꯑꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇꯁꯨ ꯇꯧꯔꯛꯑꯝꯃꯨꯗꯅ. ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯚꯨꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯞꯅꯒ ꯆꯪꯉꯛꯑꯒ ꯏꯅꯥꯛꯇꯒ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯑꯗꯅ. ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯔꯒꯗꯤ ꯆꯪꯉꯛꯄꯅꯤꯍꯦ. ꯅꯪꯅ ꯇꯨꯝꯕꯗꯨꯗ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯉꯔꯥꯡꯗꯒꯤ ꯀꯩꯝ ꯆꯥꯗꯦ ꯍꯥꯏ. ꯑꯩꯈꯣꯏ ꯂꯥꯛꯏꯀꯥꯟꯁꯤꯗ ꯀꯩꯀꯩ ꯄꯤꯖꯔꯝꯃꯨꯒꯦ? ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯋꯥ ꯄꯥꯝꯃꯤ, ꯏꯋꯥ. ꯆꯟꯆꯟ ꯉꯥꯟꯊꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯏꯜꯂꯒ, ꯅꯪꯅ ꯅꯥꯔꯤꯁꯤꯗꯤ ꯅꯋꯥꯒꯤ ꯂꯩꯅꯥ ꯑꯣꯏꯔꯦ ꯍꯤꯡꯆꯥꯕꯤ. ꯏꯋꯥꯒꯤ ꯂꯩꯅꯥꯁꯤꯁꯨ ꯀꯜꯂꯦ ꯍꯥꯏꯗꯨꯅꯤ. ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ. ꯑꯩꯈꯣꯏꯗꯤ ꯀꯩꯀꯩ ꯂꯩꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅ ꯄꯥꯈꯠꯇꯅ ꯍꯪꯕ ꯂꯥꯛꯏ. ꯏꯁ, ꯅꯪꯁꯨ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯏꯗꯨꯗꯤ. ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯇꯥꯔꯣꯏꯒꯤ ꯃꯕꯨꯡꯗ ꯐꯥꯎꯕ ꯆꯣꯞꯁꯤꯟꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯁꯨ ꯅꯨꯡꯁꯤ ꯂꯩꯅꯥ ꯆꯨꯍꯟꯕꯒ ꯇꯥꯍꯟꯗꯅ. ꯙꯠ! ꯑꯗꯨꯏꯁꯨ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦꯗꯅ, ꯁꯨꯝ ꯉꯥꯎꯖꯕ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ. ꯑꯁ ꯌꯥꯔꯦꯍꯦ, ꯃꯆꯟꯅꯨꯄꯤ ꯑꯩ ꯂꯩꯔꯤꯀꯣ. ꯉꯥꯟꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯅꯍꯥꯟꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯎꯅꯕꯅꯦꯕ. ꯑꯗ ꯃꯥꯒ ꯎꯅꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯊꯥꯏꯅ ꯀꯣꯏꯊꯥꯟ ꯇꯥꯟꯅꯔꯝꯕ ꯗꯥꯗꯌꯥꯗꯣ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯦ. ꯑꯗ ꯎꯅꯗꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯃꯥꯅꯁꯨ ꯀꯧꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯑ ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯆꯠꯇꯕꯤꯗ ꯂꯩꯔꯤꯖꯥꯠꯅꯤꯗꯅ. ꯃꯥꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯟꯈ꯭ꯔꯕ. ꯑꯗꯩꯗꯤ ꯐꯠ ꯆꯪꯁꯤꯜꯂꯛꯑꯒꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯒ ꯆꯤꯡꯉꯛꯑꯦ. ꯑꯗꯩꯗꯤ ꯃꯥꯒꯤ ꯈꯗꯥꯡꯗꯣ ꯊꯥꯗꯕ ꯑꯗꯨꯝ ꯍꯧꯔꯛꯑꯦ. ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ.
Magi thokpa kappawo lawo tawrumlaga adum sauraga chakredana. Thembane chithida. Adusu pakhum adum halakidre. Wari sidi thina naibagi mawngni ne. Naiba naidaba amta toko phaginate nusi laina se yam wai. Imai pema chahi atuk yamna nauri nupa mayam ama lakini kaidawrage. Ama chakini ama hekta koishilu. Nupa bu ma khaktara chara helaga sak thijinaba thabak yengningde he oiba. Noinadi nusinadribanina nusinabagi laina se khangdriba. Ainadi somda ahing nungthil mathong khangdre. Tumme tumpham khangde chare chapham khangde. Yam warabani punsi se. Thoi kari gumba maning singlakduna ngan thoida khupakna se tharaga. Ipema wari ma laine. Ngan thoi khangoi lakoi makhuda du nalaga. Ado phajana hawyadro khupakna hekta thajile wani. Ado kai warino taragi lero. Ho aikhoigi injalem jabi moirang thoi bibu ngam jabi se. Ngarang degidine pura kainu mo onkrabani. Ngan thoi masai makai wakal amada lairubani. Kaisu urudabani. Hojikta da ura e chanchana tawrakliba phiba madu. Hiptuna lairambadagi nang hauraroi matagam phuk hawpatlaga. Chin phau imu mukhai lekai sorokta thokpa mana ngasidi ketharaga galaktani. He narol chumu kai warino kanano misak to hairo. Imai pema wahang sidi mai tai he. Nari do chumnana. Yam otanu kari warino haiba. Thoi ngarang thokiba thodok sing ado mayek singna liraba matungda. Adudaidine mawong matawse loina onkrabani bema. Haiba ngangbusu lawkidre tarang marang amada hingkre. Adugi nupado natradi yum palore kaso hairi. Ngan thoi noklaga. Nungsu nungsinadriba. Nungsisu phongdriba. Ingit irangsu amata tawnadriba. Ngarang khakta thengnaba nupaduda atuk yamna chopna ngawradi kaigumba nupaduna nupi atopa haidi magi khangnajabaga leiramladi nangse borada nate kautasu panayamna nangak samaduda yangadawrina. Phagi nate aima ubadane tasengna thamoisi hukreba. Ma khaktagi uiningkre. Ada karigumba nupi koinabaga leiramladi ahanba nushiba phawbaga oire. Aidi thamoise mai chakpa makhai kaigadaba malimo. Hais sidi laina ludawrine. Yarese to ase loina. Aikhoi ani laingai sidane kai chaninge bizaramkeba. Nganthoi suktoklaga champhu chaninge adusu thabido. Chini yamna yamdabida. Ado itomta chabadi tali noiga punna chase. Noina champhu to chaningdraso chaningba mathong duga aikhoi humpuna chaseba. Pharese aduidi noini lairama. Aine kai laigena chakhumda changaga yengurage. Ngasidi noigi chakhumda loina hanghalamage. Asi haiduna hawgage tawi adubu chanchana khudang adu tap pharaga. Nang phamamo noi ani wari sanaramo ayoina thongurage. Ngasidi ne wakhalsida mau anaubi ni kaina khallaga munda nungaina thongugeba. Hoi yetpiraroi nana tawningba tawruroi bema. He thongba loiraga charaga dilakanu ko anaba mida lukha pijabado papui hainabani. Loi chathoga makudu puraki khangni. Ase hairamlaga chakhumlomda changlagli. Thainadagi ahumadu yamna luna tinajarakpa oibana ikoi koina zadabani. Maram ase laibana makoi ahumag amagidabu oigera mayumdauna ikoi koidana khanjai. Aduga makoi ahumaki imong manungnaso machadauna khanbana ifada phadoknai. Isai ngangangduna changlai chakhumda chanchando. Insang thampam aduda koyeng yengi kari laibano haina. Sum koina yenglakpada mairen laibadu ubada nokfet tawraga. Siwine hekta phutlage. Champuttadi mairena khwaidagi mahau laibani. Ase haiduna semba hawi. Sem saba pumnamak loiraga mai thagatuna thongba haurami. Asumna munba ngaibo oina yumyaika aduda changduna thetliba ayekpa laising adu mathang yengi. Thaina ningthau palingagi saktam adu ubada makhut aduna haifet naladuna kari wakhalbu khalubano khangde nokfet tawraga sonjay. Ningthaugi nupi oibase nungairamgadra. Maharani se masak kayada phasakrabano. Asuk phasakrabi ingna lemjabi ase nupi chop
ꯅꯨꯄꯤ ꯂꯣꯟꯕ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯃꯥꯡꯍꯜꯂꯕꯅꯦꯕ꯫ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯁꯩ ꯉꯪꯕꯒꯤ ꯁꯨꯔꯣꯏ ꯀꯔꯤꯑꯣꯏ ꯇꯥꯔꯛꯏ꯫ ꯆꯟꯆꯟ ꯃꯃꯤꯠ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯉꯛꯅ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯋꯥꯈꯜꯅꯔ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ? ꯑꯗꯨꯁꯨ ꯅꯨꯄꯥꯒꯤꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯎꯔꯛꯏ ꯀꯨꯏꯅ ꯂꯣꯟꯗꯨꯅꯇ ꯂꯩꯕ ꯀꯥꯖꯥꯎ ꯑꯃꯒꯤ ꯊꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯌꯥ ꯀꯥꯔꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯆꯟꯆꯟ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯟꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯀꯥꯖꯥꯎꯁꯤꯗꯤ ꯁꯣꯖꯥꯎ ꯑꯃꯅ ꯂꯣꯟꯗꯨꯅꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯡꯉꯝꯃꯤꯁꯤꯕꯨ ꯀꯅꯥ ꯂꯩꯖꯥꯠꯅꯣꯅꯦ? ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯥꯖꯥꯎ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯕꯗ ꯆꯟꯆꯟ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯥꯡꯂꯛꯏ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯥꯖꯥꯎ ꯑꯗꯨ ꯌꯧꯔꯕꯗ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯤ ꯂꯩꯅꯕ ꯀꯥ ꯃꯥꯜꯂꯤ꯫ ꯃꯅꯨꯡ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯁꯤꯠ ꯅꯥꯜꯂꯤ꯫ ꯆꯟꯆꯟ ꯃꯌꯥꯗꯨ ꯀꯥꯔꯒ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ ꯀꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯅꯍꯥꯟꯈꯩ ꯊꯝꯕꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯀꯥꯁꯤꯕꯨ ꯀꯅꯥ ꯂꯩꯔꯤꯖꯥꯠꯅꯣ? ꯃꯑꯣꯡ ꯃꯇꯧ ꯊꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯥꯒꯤ ꯀꯥꯗꯤ ꯃꯥꯜꯂꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯥꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯡ ꯃꯆꯥ ꯑꯗꯨ ꯃꯗꯨꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯉꯪꯕ ꯑꯃ ꯇꯥꯔꯛꯏ꯫ ꯆꯟꯆꯟ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯊꯔꯒ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯦꯛꯇ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯔꯨꯖꯗꯨꯅ ꯈꯨꯗꯩ ꯃꯆꯥ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ꯫ ꯆꯟꯆꯟꯕꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯂꯥꯎꯔꯛꯏ꯫ ꯆꯟꯆꯟꯁꯨ ꯕꯨꯠꯅꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯀꯩꯅꯣ ꯉꯥꯎꯔꯖꯥꯠꯂꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯤꯒꯤ ꯀꯥꯁꯤꯗ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯑꯦ ꯋꯥꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯟꯆꯟꯗꯨ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯖꯕꯅ ꯁꯤꯔꯦꯗ ꯃꯤꯅꯥꯏꯁꯤꯡꯁꯤꯗꯤ ꯑꯩ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯔꯨꯔꯒꯦꯗ꯫ ꯆꯟꯆꯟꯒꯤ ꯈꯪꯍꯧꯗꯅ ꯑꯣꯜꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯑꯁ ꯀꯩꯅꯣꯃꯦ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯦ ꯅꯣꯏꯕꯣ꯫ ꯑꯁ ꯏꯀꯥꯏꯁꯤꯅꯕꯨ ꯃꯔꯝꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯊꯕꯛꯅꯣꯕ ꯊꯣꯛꯏꯁꯦ? ꯀꯅꯥꯗꯅꯣꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯏꯀꯥꯏꯔꯤꯁꯦ? ꯆꯟꯆꯟ ꯉꯥꯟꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯠꯇꯦ ꯅꯣꯏ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯊꯣꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯉꯛꯅ ꯀꯩꯅꯣ ꯀꯅꯥ ꯅꯨꯄꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ ꯗꯥ ꯀꯣꯔꯧꯗꯨꯅꯦꯃꯦ ꯑꯩꯗꯤ ꯈꯪꯗꯗꯅ ꯀꯅꯥꯅꯣ ꯈꯜꯂꯒ ꯆꯪꯉꯨꯔꯦ ꯑꯗꯨꯒꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯏꯔꯨꯖꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯏꯆꯣꯠ ꯆꯣꯠ ꯈꯨꯗꯩ ꯃꯇꯦꯛꯇꯨꯒ ꯑꯁ ꯑꯩꯗꯤ ꯆꯣꯞꯄꯦ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯍꯥ ꯀꯔꯤ ꯗꯥ ꯀꯣꯔꯧꯕ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯀꯝꯗꯧꯅ? ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯑꯅꯤꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯃꯝ ꯊꯥꯖꯤꯜꯂꯒ ꯍꯦ ꯑꯉꯥꯎꯕꯤꯁꯥ ꯀꯥꯏꯗꯩ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯊꯝꯗꯣꯏꯅꯣ? ꯅꯣꯏꯅ ꯗꯥ ꯀꯣꯔꯧꯅ ꯍꯥꯏꯗꯣ ꯑꯩꯒꯤ ꯍꯦꯛ ꯏꯊꯛ ꯊꯣꯡꯕ ꯏꯕꯨꯡꯅꯤꯅꯦ ꯇꯝꯆꯥꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯑꯅꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯑꯁꯤ ꯀꯝꯗꯧꯅ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯅꯣꯡꯃꯇ ꯎꯈꯤꯗꯦ ꯃꯁꯛꯁꯨ ꯍꯥꯟꯅ ꯈꯪꯅꯔꯨꯕ ꯂꯩꯇꯦ꯫ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯈꯪꯅꯤꯡꯂꯨꯕꯁꯨ ꯄꯣꯛꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯑꯅꯤ ꯑꯗꯣ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯡ ꯑꯣꯏꯔꯦꯀꯣ ꯈꯪꯂꯛꯄꯗ ꯆꯟꯆꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯆꯟꯆꯟꯅ ꯀꯩꯅꯣ ꯅꯪꯅ ꯅꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯗꯨꯗꯤ ꯃꯥ ꯑꯣꯏꯔꯦ? ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯇꯝꯆꯥꯒ ꯈꯪꯅꯔꯝꯃꯤꯕ? ꯊꯣꯏ ꯋꯥꯈꯜꯗꯤ ꯏꯈꯟ ꯈꯟꯊꯔꯨꯗꯅ ꯐꯠ ꯍꯥꯏꯔꯛꯏ ꯍꯣ ꯃꯥꯅ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯨꯄꯥ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯟꯆꯟꯅ ꯐꯠ ꯊꯠꯂꯒ ꯑꯌꯥ ꯆꯝꯐꯨꯠꯇꯣ ꯂꯣꯏꯅ ꯀꯥꯔꯝꯗꯅ ꯇꯣꯛꯎꯔꯅꯤ ꯑꯩ ꯂꯧꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯤꯡꯈ꯭ꯔꯕ ꯉꯥꯟꯊꯣꯏꯗꯤ ꯊꯣꯏꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯆꯟꯆꯟꯅ ꯉꯥꯎꯖꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯆꯟꯆꯟ ꯍꯨꯃꯥꯡ ꯕ꯭ꯔꯪ ꯁꯧꯒꯠꯂꯛꯂꯗꯨꯅ
ꯑꯁꯥꯕ ꯑꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯀꯩꯅꯣ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯣ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯒ ꯊꯣꯔꯛꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯁꯛꯇꯥ ꯑꯁꯤꯒ ꯃꯁꯥ ꯊꯥꯒꯠꯄ ꯑꯃꯗꯤ ꯀꯟꯈ꯭ꯔꯕ ꯇꯟꯖꯥꯗꯨꯗ ꯀꯣꯔꯧꯁꯨ ꯆꯪꯂꯛꯏ ꯆꯟꯆꯟ ꯎꯕꯗ ꯏꯀꯥꯏꯔꯞꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯣꯏꯔꯦꯀꯣ ꯏꯆꯜꯁꯤ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯀꯩꯝꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯕꯅꯤ ꯅꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯈꯔ ꯊꯦꯝꯂꯒ ꯄꯤꯖꯕꯤꯔꯝꯃꯨ ꯆꯟꯆꯟꯗꯤ ꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯊꯣꯏꯅ ꯍꯣꯏꯗ ꯀꯣꯔꯧ ꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯁꯥꯊꯤꯅ ꯉꯝꯗ꯭ꯔꯦ ꯃꯌꯥꯁꯤꯗ ꯀꯩꯅꯣ ꯄꯤꯖꯕ ꯌꯥꯕ ꯈꯔ ꯏꯟꯁꯤꯜꯂꯝꯃꯒꯦ ꯀꯣꯔꯧ ꯅꯣꯛꯂꯒ ꯉꯥꯟꯊꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯅꯝꯗꯨꯅ ꯃꯁꯥ ꯁꯥꯒꯠꯄꯕꯨꯗꯤ ꯈꯔ ꯐꯔ ꯃꯥꯜꯂꯦ ꯐꯔꯦ ꯂꯩꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯊꯣꯏꯅ ꯑꯩꯈꯣꯏ ꯇꯝꯆꯥꯗꯤꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯔꯝꯗ ꯏꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯅꯕꯨꯡꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯤ ꯇꯨꯕ ꯌꯥꯎꯅꯔꯅꯤ ꯑꯋꯥꯠꯄ ꯂꯩꯇꯦꯀꯣ ꯉꯥꯟꯊꯣꯏ ꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯏꯁ ꯅꯪ ꯀꯦꯟꯁꯤꯜꯂꯛꯏꯔꯕ ꯆꯠꯊꯣꯗꯥꯗ ꯑꯩꯒꯤꯗꯤ ꯗꯥ ꯈꯥꯕ ꯂꯩꯖꯔꯦ ꯃꯥꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯑꯩꯅꯗꯤ ꯄꯥꯝꯃꯤ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯀꯥꯟꯅꯗꯦ ꯆꯝꯐꯨꯠꯁꯦ ꯆꯥꯔꯁꯤ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯇꯧꯔꯁꯤ ꯍꯣ ꯅꯨꯡꯁꯤꯕꯅ ꯆꯥꯛ ꯄꯨꯛ ꯊꯜꯂꯨ ꯌꯥꯔꯣꯏꯌꯦ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯀꯩꯝꯇ ꯀꯥꯟꯅꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯕꯗ ꯆꯠꯅꯅꯕꯒꯤ ꯑꯅꯤꯗꯣ ꯉꯥꯟꯊꯣꯏꯗ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯊꯣꯔꯛꯂꯦ ꯃꯥꯡꯒꯣꯜꯗ ꯀꯣꯔꯧꯗꯨ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯊꯣꯔꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯤꯟꯗ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ ꯑꯩꯗꯤ ꯉꯁꯤ ꯊꯕꯛ ꯈꯔ ꯆꯤꯜꯍꯧꯏ ꯑꯗꯨꯅ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯐꯔꯦ ꯍꯣꯔꯦꯟ ꯁꯥꯟꯅꯕ ꯊꯣꯔꯛꯑꯣꯀꯣ ꯍꯣꯏ ꯀꯥꯎꯕ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯃꯔꯨꯅꯤ ꯀꯩꯗꯧꯔꯦ ꯆꯟꯆꯟ ꯅꯪꯗꯤ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯃꯥꯏꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯆꯟꯆꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯣꯛꯂꯒ ꯑꯁ ꯊꯣꯏ ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯣꯔ ꯐꯖꯅ ꯊꯤꯡꯉꯦ ꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯝ ꯑꯃꯗ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯇꯧꯔꯤꯁꯦ ꯏꯕꯨꯗꯤ ꯏꯀꯥꯏꯌꯦꯕꯨ ꯑꯗꯣ ꯅꯥꯞꯇꯤ ꯅꯥꯞꯄꯤꯍꯦ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯑꯁ ꯉꯥꯎꯖꯩꯗ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯈꯠꯂꯤꯀꯣ ꯅꯨꯄꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯆꯍꯤ ꯅꯧꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯗꯤ ꯑꯉꯥꯡꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯆꯟꯆꯟ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯀꯣꯔꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯩꯅꯣ ꯆꯟ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯁꯤꯡꯖꯨ ꯆꯥꯅꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯣꯔꯧ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯏꯍꯦ ꯀꯥꯎꯏꯅꯦ ꯆꯟꯆꯟ ꯃꯆꯤꯟꯗꯣ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯂꯒ ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯅꯌꯥ ꯍꯤꯒꯠꯇꯅ ꯂꯩꯔꯤꯅꯤꯅꯦ ꯍꯥ ꯀꯣꯔꯧ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯗꯧꯕꯅꯦꯕ ꯁꯥꯎꯔꯅꯨꯕ ꯆꯟꯆꯟꯗꯨ ꯃꯤꯠ ꯐꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯇꯞꯐꯤꯡ ꯆꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯀꯣꯔꯧ ꯄꯥꯈꯠꯅ ꯏꯇꯧꯁꯥ ꯅꯣꯏ ꯐꯝꯍꯧꯒꯣꯀꯣ ꯑꯩ ꯃꯥ ꯑꯝꯇ ꯊꯦꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅ ꯇꯧꯖ ꯁꯥꯏꯖꯨꯡ ꯑꯅꯤꯁꯤꯅ ꯅꯠꯇꯦ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯃꯔꯤ ꯅꯨꯡꯁꯤꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯤꯜ ꯃꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯔꯤꯕ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯇꯥꯗꯦꯕꯣ ꯍꯣ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯟ ꯃꯕꯨꯡ ꯃꯆꯟꯁꯨ ꯃꯥꯟ ꯏꯃꯥꯟꯗ ꯃꯥꯟꯕꯅꯤ ꯅꯣꯡꯃꯅꯦ ꯀꯩꯅꯥ ꯀꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯛꯇꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ ꯑꯅꯤꯁꯤ ꯑꯃꯨꯛꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯜꯍꯜꯂꯦ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯕꯁꯨ ꯃꯥꯜꯍꯜꯂꯦ ꯈꯪꯗꯦꯗ ꯃꯣꯏ ꯊꯣꯛꯄ ꯁꯤ ꯈꯟꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯄꯩꯁా ꯐꯪꯗꯣꯏꯁꯨ ꯅꯠꯇꯦ ꯀꯥꯟꯅꯗꯦꯁꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ ꯁꯣꯝꯗꯅ ꯀꯣꯔꯧꯅ ꯆꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯉꯥꯏꯈꯣꯃꯤ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯆꯟꯆꯟ ꯃꯃꯥꯏ ꯑꯗꯨ ꯄꯣꯝꯊꯣꯛꯂꯒ ꯑꯩꯕꯨ ꯀꯩꯁꯨ ꯂꯨꯅ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯑꯁ ꯅꯣꯏ ꯅꯨꯄꯤꯁꯤꯗꯤꯕ ꯋꯥꯔꯧ ꯄꯨꯛꯂꯧ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯁꯦꯕ ꯑꯩꯈꯣꯏ ꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯥꯎꯔꯅꯨꯕ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯉꯥꯎꯖꯕ ꯆꯟꯆꯟꯗꯤ ꯊꯃꯣꯏ ꯑꯗꯨ ꯅꯥꯟꯊꯨꯔꯗꯨꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯗꯤ ꯅꯁꯛꯇꯨ ꯐꯖꯊꯣꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ ꯏꯁ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯗꯥ ꯀꯣꯔꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯑꯗꯣ ꯅꯪꯅ ꯃꯪꯕꯁꯦ ꯑꯩꯁꯨ ꯍꯦꯛꯇ ꯃꯪꯅꯤꯡꯉꯤ ꯅꯪꯅ ꯅꯣꯛꯑꯒ ꯂꯩꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯏꯁꯣꯔꯁꯦ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯇ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯊꯅꯝꯃꯤꯁꯦ ꯆꯟꯆꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯈꯤꯇꯪꯗꯪ ꯑꯣꯏꯔꯕꯁꯨ ꯎꯕ ꯐꯪꯕ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯁꯥꯃꯛꯀꯤ ꯃꯆꯤꯟꯗꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯗ꯭ꯔꯤꯕꯅ ꯑꯁꯦꯡꯕ ꯑꯋꯣꯏꯕ ꯑꯣꯏꯅ ꯂꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯋꯥꯖꯩ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯗꯥꯏ ꯁꯤꯡꯖꯨꯗꯤ ꯏꯃꯥꯟꯅꯕꯤꯈꯩꯁꯨ ꯂꯣꯏꯅ ꯉꯥꯏꯔꯝꯕꯅꯤ ꯆꯥꯁꯤꯅ ꯑꯗꯣ ꯊꯦꯡꯉꯤꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯨ ꯃꯌꯨꯝ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯅ ꯍꯧꯔꯤꯕ ꯅꯥꯄꯤꯗꯨꯒꯤ ꯃꯊꯛꯇ ꯇꯞꯅ ꯐꯝꯊꯩ ꯀꯣꯔꯧꯁꯨ ꯐꯝꯊꯔꯛꯂꯒ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯃꯅꯝꯁꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕꯒꯤ ꯁꯤꯕꯨ ꯅꯪꯅ ꯇꯣꯝꯇꯅ ꯁꯨꯔꯤꯔꯣ ꯑꯩꯅꯅꯦ ꯗꯥ ꯀꯣꯔꯧꯅꯕꯨ ꯆꯥꯕꯤꯔꯗꯤ ꯍꯥꯏꯗꯅ ꯍꯨꯃꯥꯡꯒꯁꯦ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯕ ꯃꯈꯩ ꯁꯨꯔꯤꯅꯤ ꯀꯣꯔꯧ ꯆꯟꯆꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣ ꯋꯥꯔꯝꯃꯅꯤꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯜꯂꯦꯀꯣ ꯆꯟꯆꯟꯗꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯦ ꯃꯃꯥꯏꯗꯒ ꯅꯥꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯁꯤꯔ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯁꯤꯒꯦ ꯀꯔꯤ ꯁꯛꯐꯝ ꯎꯠꯀꯅꯤ ꯀꯥꯎꯈꯤꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯈꯨꯝꯂꯛꯏ ꯋꯥꯗꯤ ꯌꯥꯝꯅ ꯋꯥꯏ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕꯁꯤ ꯀꯩꯕꯣ ꯆꯟꯆꯟꯁꯨ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯥꯊꯣꯛꯂꯦ ꯃꯇꯥꯒꯨꯝ ꯋꯥꯈꯜꯅ ꯈꯟꯕꯗ ꯆꯤꯟꯗ ꯌꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯡꯖꯨ ꯁꯨꯕꯁꯤꯁꯨ ꯋꯥꯕ ꯖꯥꯠꯅꯤ ꯍꯥꯏꯕꯅꯤꯗ ꯀꯣꯔꯧꯆꯟꯒꯤ ꯃꯀꯣꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯋꯥꯕ ꯀꯣꯛꯍꯟꯈꯤꯗꯣꯏꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯟ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯇꯟꯖꯥꯗꯨꯗ ꯊꯣꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯈꯨꯔꯨ ꯁꯦꯜꯂꯒ ꯑꯩꯈꯣꯏꯒ ꯀꯥꯎꯈꯩ ꯅꯊꯤꯕꯣꯡꯁꯤꯡꯁꯦ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ ꯈꯜꯂꯤꯅꯦꯕ ꯀꯣꯔꯧ ꯉꯥꯟꯊꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯀꯛꯁꯤ ꯍꯠꯂꯒ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯊꯤꯕꯣꯡ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯂꯦꯝꯗꯦꯀꯣ ꯆꯩ ꯆꯥꯅꯤꯍꯦ ꯉꯥꯟꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯊꯣꯏꯅ ꯅꯠꯇꯦ ꯁꯤꯡꯖꯨ ꯆꯥꯅꯁꯦꯅ ꯅꯪꯅ ꯀꯧꯔꯒ ꯗꯥ ꯀꯣꯔꯧꯒ ꯅꯣꯏ ꯑꯅꯤꯈꯛ ꯆꯥꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯔꯒꯦ ꯍꯥꯏꯔꯕ ꯅꯣꯏ ꯑꯅꯤꯇꯪ ꯍꯤꯡꯕ ꯌꯥꯔꯗ꯭ꯔꯣ ꯀꯣꯔꯧ ꯉꯛꯅ ꯆꯟꯆꯟꯗ ꯌꯦꯡꯂꯛꯂꯒ ꯀꯩꯅꯣ ꯆꯟ ꯅꯪꯅꯗꯤ ꯃꯣꯏ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯌꯥ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯃꯤꯅ ꯁꯦꯝ ꯁꯥꯕ ꯌꯥꯎꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯇꯜꯂꯦ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯤ ꯑꯗꯨꯗꯗꯤ ꯁꯛꯇꯥꯁꯤꯡꯗꯣ ꯅꯨꯡꯁꯤꯔꯛꯇꯗꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯂꯥꯛꯄ ꯃꯤ 3-4 ꯈꯛꯀꯤ ꯁꯤꯡꯖꯨ ꯁꯨꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯗꯤ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯃꯤ ꯀꯌꯥꯒꯤ ꯆꯥꯛꯅꯣ ꯅꯪꯅ ꯊꯣꯡꯉꯛꯇꯣꯏꯁꯦ ꯏꯕꯦꯝꯃ ꯃꯤ ꯃꯁꯤꯡꯒꯗꯤ ꯄꯥꯕ ꯂꯣꯏꯔꯗꯥꯏꯅꯦ ꯃꯤ ꯁꯤꯃꯨꯛꯀꯤ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ ꯀꯥꯏꯅ ꯋꯥꯍꯩꯗꯨꯗ ꯆꯟꯆꯟꯗꯤ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯉꯥꯟꯊꯣꯏꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯀꯣꯔꯧꯅ ꯀꯩꯅꯣ ꯅꯨꯄꯥꯒ ꯀꯣꯏꯔꯕ ꯑꯩꯈꯣꯏ ꯆꯟꯆꯟꯕꯣ ꯆꯟꯆꯟ ꯄꯥꯈꯠꯅ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯀꯣꯏꯗꯦ ꯑꯝꯇ ꯆꯤꯡꯅꯩꯗ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦꯗꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯗꯥ ꯀꯣꯔꯧ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯒꯕꯨ ꯁꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯝꯃꯅꯤ ꯊꯣꯏ ꯈꯧꯗꯦꯝꯂꯒ ꯁꯤꯡꯖꯨꯁꯤꯗꯤ ꯄꯤꯖꯅꯤꯡꯕ ꯃꯤꯉꯣꯟꯗ ꯌꯥꯝ ꯄꯤꯖꯅꯤꯡꯅ ꯊꯋꯥꯏ ꯇꯥꯅ ꯁꯨꯕꯅꯔ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯆꯟꯆꯟꯗꯤ ꯑꯅꯤꯗꯨꯅ ꯂꯛꯅꯃꯟꯕꯗꯨꯗ ꯀꯣꯔꯧꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯅꯤꯗꯨꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯃꯋꯥꯒ ꯂꯧꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯌꯥ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯤꯡꯖꯨ ꯑꯗꯨ ꯀꯟꯅ ꯍꯨꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯟꯆꯟ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯐꯅꯦꯛ ꯑꯗꯨ ꯃꯈꯨꯠꯇ ꯅꯤꯡꯊꯤꯖꯅ ꯊꯨꯞꯂꯒ ꯄꯥꯏꯗꯨꯅ ꯄꯨꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯔꯧꯁꯨ ꯏꯟꯅꯔꯛꯂꯒ ꯁꯈꯤ ꯃꯆꯥ ꯍꯣꯏꯗꯔꯣ ꯆꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯑꯁ ꯍꯤꯡꯆꯥꯕꯁꯤꯗꯤ ꯈꯪꯉꯤꯍꯦ ꯀꯣꯔꯧ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯂꯒ ꯈꯪꯉꯤꯅꯤꯅ ꯇꯧꯔꯤꯁꯤ ꯎꯕꯗ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯆꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯐꯅꯦꯛꯇꯣ ꯌꯣꯟꯗꯧꯔꯕꯅꯤꯅ ꯃꯤ ꯃꯆꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯅꯤꯅꯦ ꯑꯗꯣ ꯑꯩ ꯈꯤꯇ ꯂꯧꯖꯒꯦ ꯀꯩꯅꯣꯝꯇ ꯂꯩꯒꯦꯗꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯀꯣꯔꯧ ꯋꯥꯈꯜ ꯇꯧꯔꯒ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯂꯩꯁꯤꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥꯅ ꯅꯝꯊꯤꯈꯩ ꯄꯥꯏꯔꯒ ꯂꯥꯏꯔꯕꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯅꯤꯒꯤ ꯈꯜꯂꯤꯅꯤꯅꯦ ꯀꯣꯔꯧ ꯅꯣꯛꯂꯒ ꯆꯟꯆꯟꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯗꯥ ꯀꯣꯔꯧ ꯀꯩ ꯍꯥꯏꯒꯦ ꯆꯟꯆꯟ ꯀꯣꯔꯧꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯈꯜꯂꯤ ꯀꯣꯔꯧꯅ ꯀꯩꯗꯧꯔꯦ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ ꯏꯍꯦ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯅꯪ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯧꯕ꯭ꯔꯣ ꯆꯤꯟꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯆꯥꯛ ꯈꯤꯇ ꯊꯣꯡꯕꯤꯒꯦꯔꯥ ꯑꯗꯨꯒ ꯐꯤꯁꯨ ꯈꯔ ꯑꯃꯣꯠꯄ ꯂꯩꯕ ꯑꯗꯨ ꯈꯔꯒ ꯁꯨꯗꯣꯛꯄꯤꯌꯣꯕ ꯆꯟꯆꯟ ꯉꯛꯅ ꯅꯆꯟꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯣ ꯏꯆꯟꯅꯨꯄꯤꯁꯨ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯏꯇꯣꯝꯇ ꯂꯩꯕ ꯍꯩꯅꯗꯕ ꯑꯩꯗꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯣꯔꯣꯛꯁꯤꯗ ꯊꯣꯛꯂꯒ ꯂꯩꯔꯝꯃꯤꯁꯤꯅꯤ ꯅꯪ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏꯅꯤ ꯆꯟꯆꯟ ꯅꯣꯛꯂꯒ ꯅꯊꯟꯇ ꯂꯩꯕ ꯍꯩꯅꯗ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯑꯗꯣ ꯍꯦꯟꯀꯠꯍꯟꯅꯅꯕ ꯇꯧꯔꯨꯗꯅ ꯑꯗꯨꯗꯤ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯕꯨ ꯊꯥꯖꯤꯜꯂꯛꯇꯅ ꯏꯃꯥꯟꯅꯕꯤ ꯈꯣꯏ ꯃꯆꯥꯒ ꯂꯣꯏꯅ ꯄꯝꯅꯈ꯭ꯔꯦꯗ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯒꯤ ꯅꯠꯇꯦ ꯗꯥ ꯀꯣꯔꯧ ꯂꯩꯕꯨ ꯂꯩꯇꯕ꯭ꯔꯅꯦ ꯋꯥꯍꯩ ꯑꯗꯨ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯍꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕꯗꯤ ꯃꯍꯥꯛ ꯃꯄꯤ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯔꯧꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯂꯥꯛꯑꯣꯁꯦ ꯏꯕꯥꯅꯤ ꯁꯈꯤ ꯃꯆꯥꯒꯤ ꯐꯅꯦꯛꯇꯣ ꯍꯥꯟꯅ ꯄꯤꯊꯣꯛꯃꯤꯟꯅꯔꯨꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ ꯇꯥꯅꯤꯡꯕꯅꯤ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏꯅ ꯆꯟ ꯀꯥꯟꯅꯔꯣꯏ ꯀꯨꯏꯅ ꯅꯨꯡꯁꯤꯗꯨꯅ ꯐꯣꯡꯗꯣꯛꯇꯅ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯅꯪ ꯈꯛꯇ ꯊꯃꯣꯏ ꯀꯥꯏꯖꯍꯧꯗꯧꯅꯤ ꯆꯟꯆꯟ ꯋꯥꯈꯜ ꯆꯥꯝꯃꯔ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯗꯥ ꯀꯣꯔꯧꯗ ꯅꯨꯡꯁꯤ ꯍꯥꯏꯃꯤꯟꯅꯧꯁꯦꯕ ꯆꯠꯊꯣꯛꯑꯗ ꯑꯥꯗ ꯆꯠꯄꯨꯗꯤ ꯆꯠꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯗꯨꯗꯤꯅꯦ ꯑꯩꯁꯨ ꯌꯥꯎꯅ ꯍꯥꯏꯔꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯣꯏꯗꯥ ꯂꯩꯁꯤꯗꯤ ꯆꯟꯆꯟ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯋꯥꯊꯤ ꯇꯧꯔꯅꯨ ꯍꯥꯏꯕꯅꯦ ꯏꯇꯣꯝ ꯆꯠꯄꯗꯣ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯅꯪꯗꯤ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯇꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯦ ꯃꯁꯥꯗ ꯐꯣꯡꯕ ꯃꯇꯝꯗ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯌꯨ ꯊꯣꯏꯅ ꯐꯦꯠ ꯇꯧꯔꯒ ꯂꯥꯛꯑꯣ ꯅꯪꯅꯕꯨ ꯑꯗꯨꯛꯅ ꯊꯧꯅꯥ ꯂꯩꯔꯗꯤ ꯉꯝꯂꯤꯈꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯣꯔꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ ꯑꯗꯨꯕꯨ ꯌꯧꯔꯝꯗꯥꯏ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯉꯥꯟꯊꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏ ꯎꯕꯗ ꯆꯟ ꯑꯃꯗꯤ ꯊꯣꯏ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯥꯟꯊꯣꯏ ꯅꯣꯏ ꯗꯥ ꯀꯣꯔꯧ ꯂꯩꯍꯧꯕ꯭ꯔꯥ ꯉꯥꯟꯊꯣꯏ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯀꯞꯁꯨ ꯀꯞꯇꯦ ꯏꯇꯤꯡ ꯇꯤꯡꯅ ꯌꯦꯡꯂꯛꯂꯒ ꯂꯩꯍꯧꯕꯅꯤ ꯆꯟ ꯏꯀꯥꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯗꯥ ꯀꯣꯔꯧꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯉꯥꯟꯊꯣꯏ ꯀꯞꯂꯒ ꯆꯟꯆꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯅꯪꯁꯦ ꯉꯁꯤꯗꯤ ꯊꯦꯝꯕ ꯌꯥꯗꯅ ꯊꯃꯣꯏ ꯀꯥꯏꯔꯅꯤ ꯈꯟꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯆꯟ ꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯔꯝꯗꯣ ꯍꯥꯏꯌꯣꯕ ꯉꯥꯟꯊꯣꯏ ꯀꯞꯂꯒ ꯆꯟꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯅꯨꯡꯁꯤ ꯍꯥꯏꯕ ꯊꯦꯡꯃꯟꯈ꯭ꯔꯦ ꯆꯟ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯆꯟ ꯅꯣꯛꯂꯒ ꯑꯁ ꯀꯥꯏꯗꯩ ꯇꯝꯃꯨꯕ ꯗ꯭ꯔꯃꯥꯅꯣ ꯀꯞꯄꯒ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯥꯏꯕ ꯋꯥꯊꯤꯗꯨ ꯀꯣꯟꯅ ꯇꯧꯔꯣ ꯑꯩ ꯉꯁꯤꯗꯤꯅꯦ ꯐꯣꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯐꯥꯒꯤꯅꯤ ꯈꯜꯂꯨꯔꯕ꯭ꯔꯥ ꯆꯟ ꯑꯩꯈꯣꯏ ꯇꯝꯆꯥꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯏ ꯆꯟ ꯈꯪꯍꯧꯗꯦ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗꯅ ꯁꯤꯟꯊꯔꯛꯏ ꯑꯉꯥꯎꯕꯤꯒꯨꯝꯕ ꯉꯛ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯃꯥꯕꯨ ꯊꯥꯖꯗꯦ ꯑꯩ ꯃꯥꯕꯨ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ
ꯃꯊꯪ ꯆꯥꯗꯕ ꯐꯥꯒꯤꯗꯣ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯉꯥꯟꯊꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟꯗ ꯗꯥ ꯀꯣꯔꯧ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯀꯣꯔꯧꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯏ ꯀꯅꯥ ꯂꯩꯔꯤ ꯎꯗꯕ ꯃꯈꯩ ꯀꯣꯔꯧꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯅꯤꯗꯨꯁꯨ ꯅꯛꯅ ꯐꯝꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯁꯨꯅꯤꯕꯂꯥ ꯉꯛꯅ ꯌꯦꯡꯂꯒ ꯑꯉꯥꯎꯕꯤꯔꯣ ꯑꯁꯤꯕꯣ ꯀꯣꯔꯧ ꯅꯣꯛꯂꯒ ꯆꯟ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯣꯡꯗ ꯊꯤꯜꯂꯒ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯆꯟꯗꯤ ꯎꯔꯤꯕꯃꯛꯇꯨꯅꯤ ꯇꯥꯔꯤꯕ ꯋꯥꯍꯩꯗꯨꯃꯛꯅꯤ ꯊꯃꯣꯏ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯕꯒꯨꯝꯅ ꯅꯥꯔꯤ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯏ ꯀꯣꯔꯧ ꯁꯨꯅꯤꯕꯂꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨ ꯑꯁꯤꯁꯦ ꯅꯪꯒꯤ ꯅꯅꯝꯃ ꯑꯣꯏꯗꯣꯏꯅꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯁꯨꯅꯤꯕꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯁꯤꯁꯨ ꯅꯆꯟꯅꯨꯄꯤ ꯑꯣꯏꯔꯦ ꯆꯟꯆꯟ ꯁꯨꯅꯤꯕꯂꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯉꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤꯗꯨ ꯁꯑꯣꯡꯗꯒꯤ ꯁꯕꯥꯟꯗꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯤꯡꯊꯤꯖꯩ ꯃꯁꯥꯒ ꯄꯥꯟꯅꯔꯨꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯀꯣ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯏ ꯀꯣꯔꯧꯅ ꯏꯍꯦ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯅ ꯀꯞꯄꯤꯗꯤ ꯆꯟꯆꯟ ꯄꯤꯔꯥꯡꯂꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯏꯅꯝꯃ ꯎꯕꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯀꯣꯔꯧ ꯅꯣꯛꯂꯒ ꯐꯖꯕꯅꯤ ꯆꯟꯆꯟ ꯀꯣꯔꯧꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯗꯥ ꯀꯣꯔꯧ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯣꯔꯧ ꯏꯉꯛꯉꯛꯅ ꯆꯟꯆꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯏ ꯊꯣꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏꯁꯨ ꯊꯦꯡꯅꯔꯗꯨꯅ ꯆꯟꯆꯟꯕꯨ ꯐꯥꯔꯒ ꯀꯥꯏꯗꯅꯣ ꯆꯟꯆꯟ ꯀꯞꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯊꯣꯏ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯊꯣꯏ ꯅꯌꯨꯝꯗ ꯆꯠꯁꯤ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯊꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯆꯟꯆꯟ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯑꯩꯅ ꯁꯥꯒꯠꯆꯔꯨꯕ ꯄꯨꯝꯕ ꯃꯊꯪ ꯅꯤꯡꯈꯥꯏꯔꯛꯂꯦ ꯑꯩ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯊꯣꯏ ꯉꯥꯟꯊꯣꯏ ꯅꯪꯁꯨ ꯀꯔꯤꯒꯤ ꯍꯥꯏꯗꯕꯅꯣ ꯗꯥ ꯀꯣꯔꯧꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤ ꯆꯟ ꯑꯩꯁꯨ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕꯗ ꯅꯣꯡꯃꯇꯁꯨ ꯁꯤ ꯂꯩ ꯍꯥꯏꯗꯨꯅ ꯁꯥꯔꯛꯄ ꯅꯠꯇꯦ ꯃꯑꯣꯡꯁꯨ ꯑꯃꯠꯇ ꯎꯠꯂꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯁꯨ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯏ ꯆꯟꯆꯟ ꯉꯥꯟꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨꯇ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯄꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯗ ꯑꯩꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯨꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯪꯂꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯉꯥꯟꯊꯣꯏ ꯃꯥꯗꯤ ꯑꯩꯕꯨ ꯃꯆꯟꯗ ꯃꯆꯟꯅꯨꯄꯤꯗꯧꯅ ꯈꯟꯕ ꯑꯣꯏꯔꯝꯂꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯊꯣꯏ ꯑꯩ ꯌꯥꯝ ꯋꯥꯒꯅꯤꯌꯦ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯣꯏ ꯆꯟꯆꯟꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯐꯝ ꯈꯪꯗꯦ ꯃꯇꯥꯔꯣꯏꯅ ꯊꯃꯣꯏ ꯀꯥꯏꯕ ꯎꯔꯒ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯦ ꯀꯣꯔꯧꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯨꯅꯃꯛ ꯍꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟ ꯂꯥꯡꯈ꯭ꯔꯦ ꯆꯠꯂꯣꯏ ꯍꯥꯏꯅ ꯀꯟꯅ ꯇꯛꯄꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯍꯪꯂꯛꯂꯕꯗꯤ ꯈꯨꯝꯕ ꯉꯝꯂꯣꯏ ꯈꯜꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯆꯟꯆꯟꯗꯨ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯇꯥꯔꯤ ꯈꯜꯂꯔꯣꯏꯒꯤ ꯈꯜꯂꯤ ꯀꯥꯎꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯌꯦꯡꯂꯔꯣꯏꯒꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯦꯡꯗꯕꯁꯨ ꯍꯦꯛꯇ ꯉꯝꯂꯝꯗꯦ ꯊꯕꯛ ꯇꯧꯅ ꯀꯣꯔꯧꯕꯨ ꯂꯣꯟꯅ ꯌꯦꯡꯖꯩ ꯅꯤꯡꯊꯤꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯄ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯀꯩꯅꯥ ꯂꯧꯕ ꯆꯠꯂꯝꯗꯥꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯆꯟꯆꯟ ꯃꯄꯤ ꯇꯥꯔꯛꯂꯦ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯁꯣꯜꯂꯛꯏ ꯊꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤꯅ ꯃꯪꯐꯥꯎꯅꯔꯝꯂꯕꯗꯤ ꯑꯩꯕꯨ ꯗꯥ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯒꯨꯝꯅ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯥ ꯑꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤꯀꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ ꯆꯟ ꯊꯃꯣꯏ ꯁꯣꯛꯅ ꯗꯥ ꯀꯣꯔꯧꯅ ꯀꯩꯅꯥ ꯂꯧꯕ ꯆꯠꯄꯁꯦ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯅ ꯗꯥ ꯀꯣꯔꯧ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤꯀꯣ ꯆꯟ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯅꯪ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯗꯤ ꯋꯥꯔꯅꯤ ꯀꯥꯎꯕꯁꯨ ꯉꯝꯂꯔꯣꯏ ꯆꯟꯆꯟ ꯀꯞꯂꯒ
ꯀꯝꯗꯧꯅꯗꯤ ꯈꯥꯎꯕ ꯉꯝꯒꯅꯤ? ꯃꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯇꯁꯣꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯔꯦ꯫ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ, ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ꯫ ꯆꯟꯆꯟꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯆꯟ ꯋꯥꯈꯜ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯀꯣꯔꯧꯁꯨ ꯆꯟꯆꯟꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ, ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯆꯟꯆꯟꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯟꯗꯕ ꯇꯝꯂꯦ꯫ ꯃꯔꯛ ꯃꯔꯛ ꯅꯤꯡꯁꯤꯡꯕꯇ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯥꯎꯊꯣꯛꯄ ꯇꯝꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯁꯤꯜꯂꯛꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯁꯨ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯝꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯔꯝꯃꯤ꯫